ꯃꯌꯥꯝꯕꯨ ꯑꯍꯥꯟꯕ ꯃꯛꯇꯗ ꯀꯪꯂꯩ ꯂꯩꯄꯨꯡ ꯋꯥꯔꯤ ꯆꯦꯅꯦꯜꯒꯤ ꯃꯥꯏꯀꯩꯗꯒꯤ ꯕꯤꯁꯣꯛ ꯈꯣꯏꯔꯛꯄꯝꯅ ꯇꯔꯥꯝ ꯅꯣꯛꯆꯔꯤ꯫ ꯆꯦꯅꯦꯜ ꯑꯁꯤꯅ ꯉꯁꯤꯁꯨ ꯇꯥꯕꯗ ꯑꯀꯤ ꯇꯨꯖꯨꯡꯕ ꯐꯥꯎꯔꯕ ꯁꯕꯁꯀ꯭ꯔꯥꯏꯕꯔꯁꯤꯡꯅ ꯊꯥꯕꯤꯔꯛꯄ ꯋꯥꯔꯤ ꯑꯃ ꯃꯌꯥꯝꯗ ꯈꯨꯗꯣꯜ ꯇꯝꯖꯒꯦ ꯍꯥꯏꯗꯨꯅ ꯄꯨꯗꯨꯅ ꯂꯥꯛꯆꯔꯤ꯫ ꯋꯥꯔꯤ ꯑꯁꯤ ꯂꯤꯊꯣꯛꯆꯔꯛꯄ ꯃꯇꯝꯗ ꯁꯣꯏꯈꯤꯕ ꯂꯥꯟꯈꯤꯕ ꯀꯌꯥ ꯌꯥꯎꯔꯕꯁꯨ ꯃꯌꯥꯝꯅ ꯅꯨꯡꯁꯤꯕꯤꯗꯨꯅ ꯉꯥꯛꯄꯤꯌꯨ ꯍꯥꯏꯗꯨꯅ ꯍꯥꯏꯖꯔꯤ꯫ ꯑꯗꯨꯒ ꯑꯃꯅ ꯆꯦꯅꯦꯜ ꯑꯁꯤꯕꯨ ꯃꯄꯨꯡ ꯐꯥꯍꯟꯕ ꯃꯇꯝꯗ ꯁꯔꯨꯛ ꯌꯥꯕꯤꯕ ꯑꯣꯏꯅ ꯑꯗꯣꯝꯅ ꯂꯥꯏꯛ ꯑꯃꯗꯤ ꯁꯕꯁꯀ꯭ꯔꯥꯏꯕ ꯁꯤꯌꯔ ꯇꯧꯕꯤꯔꯝꯃꯨ ꯍꯥꯏꯗꯨꯅ ꯍꯥꯏꯖꯔꯤ꯫ ꯁꯕꯁꯀ꯭ꯔꯥꯏꯕ ꯇꯧꯕ ꯃꯇꯝꯗ ꯕꯦꯜ ꯑꯥꯏꯀꯣꯟꯗꯨꯁꯨ ꯑꯣꯟ ꯇꯧꯕꯤꯔꯝꯃꯨ꯫ ꯃꯊꯪꯒꯤ ꯋꯥꯔꯤ ꯊꯥꯒꯠꯂꯛꯄ ꯃꯇꯝꯗ ꯑꯗꯣꯝꯒꯤ ꯐꯣꯟꯗ ꯐꯪꯅꯕꯒꯤꯗꯃꯛꯇ ꯑꯗꯨꯗꯤ ꯋꯥꯔꯤꯁꯤ ꯍꯧꯅꯕ ꯇꯧꯖꯔꯒꯦ꯫ ꯊꯧꯗꯣꯛꯁꯤꯡ ꯑꯁꯤꯗꯒꯤꯅ ꯃꯇꯝ ꯈꯔꯒꯤ ꯃꯃꯥꯡꯗ ꯑꯁꯦꯡꯕ ꯊꯣꯛꯈꯤꯕ ꯋꯥꯔꯤ ꯑꯃꯈꯛꯅꯤ꯫ ꯑꯩꯒꯤ ꯃꯤꯡ ꯔꯥꯖꯦꯁ ꯀꯧꯏ꯫ ꯑꯩꯈꯣꯏꯒꯤ ꯌꯨꯝꯊꯪꯅꯕꯗ ꯏꯟꯗꯣꯟ ꯃꯦꯝꯃ ꯍꯥꯏꯗꯅ ꯃꯥꯏꯕꯤ ꯑꯣꯏꯅ ꯀꯕꯛ ꯎꯃꯪ ꯂꯥꯏ ꯍꯔꯥꯎꯕꯗꯁꯨ ꯈꯔ ꯆꯠꯂꯛꯄ ꯏꯟꯗꯣꯟ ꯑꯃ ꯂꯩ꯫ ꯏꯟꯗꯣꯟꯁꯦ ꯑꯩꯈꯣꯏꯅ ꯄꯤꯛꯂꯤꯉꯩ ꯃꯇꯝꯗꯒꯤ ꯍꯧꯅ ꯂꯥꯏ ꯈꯣꯏꯔꯝꯕ ꯈꯣꯠꯄꯁꯦ ꯑꯗꯨꯃꯛ ꯆꯠꯂꯛꯄꯅꯤ꯫ ꯑꯩꯈꯣꯏꯒꯤ ꯏꯃꯨꯡ ꯃꯅꯨꯡꯒꯤꯁꯨ ꯃꯍꯥꯛꯅ ꯑꯗꯨꯝ ꯈꯣꯏꯔꯝꯃꯤ꯫ ꯑꯩꯈꯣꯏꯒꯤ ꯏꯃꯨꯡ ꯃꯅꯨꯡꯒꯤ ꯗꯁꯥ ꯂꯥꯡꯕꯟ ꯇꯥꯔꯛꯄ ꯃꯇꯝꯗ ꯑꯗꯨꯕꯨ ꯃꯔꯥꯏꯕꯛ ꯊꯤꯔꯤꯕꯗꯤ ꯏꯟꯗꯣꯟ ꯑꯁꯤꯒꯤ ꯃꯍꯥꯛꯀꯤ ꯃꯄꯨꯔꯣꯏꯕ ꯀꯀꯥꯗꯣ ꯑꯩꯈꯣꯏꯅ ꯄꯤꯛꯂꯤꯉꯩ ꯃꯇꯝꯗ ꯍꯥꯔꯠ ꯑꯦꯇꯦꯛ ꯇꯧꯔꯛꯇꯨꯅ ꯈꯨꯗꯛꯇ ꯂꯩꯈꯤꯗꯦ꯫ ꯃꯗꯨꯒꯤ ꯃꯇꯨꯡꯗꯒꯤ ꯏꯟꯗꯣꯟ ꯑꯁꯤꯁꯨ ꯃꯆꯥ ꯑꯅꯤꯁꯤ ꯆꯥꯎꯅꯕ ꯌꯣꯛꯂꯛꯄ ꯃꯇꯝꯗ ꯁꯃꯥꯖꯀꯤ ꯃꯤꯅꯣꯛ ꯃꯩꯁꯥ ꯊꯦꯡꯅꯅ ꯏꯟꯗꯣꯟ ꯑꯁꯤ ꯂꯥꯏ ꯍꯔꯥꯎꯕ ꯈꯔ ꯆꯠꯂꯛꯇꯨꯅ ꯃꯆꯥꯅꯨꯄꯥ ꯃꯆꯥꯅꯨꯄꯤ ꯑꯅꯤꯁꯤ ꯌꯣꯛꯂꯛꯄꯅꯤ꯫ ꯃꯆꯥ ꯑꯅꯤꯁꯤꯁꯨ ꯒ꯭ꯌꯥꯟ ꯇꯥꯏ꯫ ꯃꯆꯥꯅꯨꯄꯤ ꯑꯁꯤꯗꯤ ꯈꯔꯁꯨ ꯆꯥꯎꯔꯤ, ꯃꯧꯄꯥ ꯅꯨꯄꯥꯁꯤꯗꯤ ꯑꯉꯥꯡꯁꯨ ꯑꯣꯏꯔꯤꯕꯅꯤ꯫ ꯑꯗꯨꯅ ꯑꯉꯥꯡ ꯑꯣꯏꯔꯤꯉꯩ ꯃꯇꯝꯗ ꯑꯩꯈꯣꯏꯅꯁꯨ ꯂꯨꯅ ꯑꯗꯨꯃꯛ ꯇꯧꯔꯛꯄꯅꯤ ꯑꯉꯥꯡ ꯑꯅꯤꯁꯤ꯫ ꯑꯁꯨꯝꯅ ꯑꯉꯥꯡ ꯑꯅꯤꯁꯦ ꯈꯔ ꯆꯥꯎꯔꯛꯂꯕ ꯃꯇꯝꯗ ꯃꯄꯨꯡ ꯃꯍꯩ ꯐꯥꯗꯨꯅ ꯄꯥꯈꯪ ꯂꯩꯁꯥꯕꯤ ꯐꯥꯔꯛꯂꯕꯅꯤ꯫ ꯑꯩꯈꯣꯏꯁꯨ ꯅꯨꯄꯤ ꯑꯉꯥꯡ ꯊꯤꯗꯨꯅ ꯃꯥꯒꯤ ꯉꯝꯅꯕ, ꯇꯥꯃꯣ ꯑꯩꯈꯣꯏꯁꯨ ꯃꯥꯒꯤ ꯉꯝꯅꯕ ꯊꯕꯛ ꯏꯪꯈꯥꯡ ꯁꯨꯔ ꯅꯣꯝꯗꯅ ꯑꯩꯈꯣꯏꯁꯦ ꯄꯩꯁꯥ ꯑꯗꯨꯝ ꯇꯥꯜꯂꯕꯅꯤ꯫ ꯅꯣꯡꯃ ꯅꯨꯃꯤꯠ ꯑꯃꯅꯤ, ꯅꯣꯡ ꯑꯁꯤꯁꯨ ꯊꯤꯂꯤ ꯇꯥꯏ꯫ ꯑꯩꯁꯤ ꯊꯕꯛ ꯆꯠꯂꯨꯔꯒ ꯍꯜꯂꯛꯄꯅꯤ꯫ ꯏꯁꯥ ꯏꯔꯨꯁꯤꯁꯨ ꯏꯔꯨ ꯃꯥꯏꯊꯜꯂꯨꯖꯒꯦ ꯍꯥꯏꯗꯅ ꯑꯩꯁꯨ ꯏꯁꯤꯡ ꯑꯁꯥꯕ ꯈꯔ ꯁꯥꯍꯜꯂꯝꯃꯤ꯫ ꯃꯗꯨꯗ ꯑꯩꯒꯤ ꯅꯨꯄꯤꯅ "ꯊꯕꯛ ꯆꯠꯂꯨꯕꯗꯨꯕꯨ ꯄꯩꯁꯥ ꯈꯔ ꯄꯤꯔꯛꯄ꯭ꯔꯣ?" "ꯄꯩꯁꯥꯕꯨꯗꯤ ꯈꯔ ꯄꯤꯔꯛꯏ, ꯑꯗꯣ ꯄꯩꯁꯥꯁꯤ ꯁꯨꯅꯕꯨꯗꯤ ꯄꯤꯔꯛꯇ꯭ꯔꯤ." "ꯑꯁ, ꯍꯌꯦꯡꯗꯤ ꯑꯉꯥꯡꯁꯤꯡꯒꯤ ꯑꯦꯗꯃꯤꯁꯟ ꯇꯧꯒꯗꯕꯒ ꯄꯩꯁꯥꯁꯤ ꯁꯨꯅꯗ꯭ꯔꯕꯗꯤ ꯀꯃꯥꯏ ꯇꯧꯗꯣꯏꯕ? ꯄꯩꯁꯥꯕꯨ ꯀꯌꯥ ꯄꯤꯔꯛꯀꯦ?" "Lupa 1,000 khakta piraida. Ado nang emission tawbada paisa kya sangani haige?" "Lupa 3,000 sangani haibani. Ado paisa se konadre kamai tawsige?" "Laitragana tasawhoidagira keno nomin ini humuk lauraga muk singiga muk hairaga singba yai keno. Aikoina paisa laitrabadi makhoida sok muk ngangba, makhoina laitraga matamda aikoida muk ngangba. Asi mangaidana." "Faresi ado ai hangurage." Haidana itaimada aigi nupina paisa laikadra haidun hanglami. Itaimoisisu handak marakti paisa amata laiti. Makhoigisu masa masu emission tawba matamda paisa khara sangthokre amata laiti haidana hairaki. Maduda aigi nupina su sanglaga paoktami. "Angangi emission asidi hayeng emission tawdaba yaroi. Kamai tawsige?" "Adu oiragana yumthangnabagi Indon memasi masida haifetang hanglugi. Paisa lairamgadra haidana." "Fare. Aisu haifetang thoklugi. Tasengna hairabada aikoigi imung manung ase pulap punna laiminari. Baba suaigana adum saminari. Aduga ima suaiga adum pulap saminaribani. Yum ama khaktada pulap punna laiminabani." Aisi Indon mema hoida prap chatli. Indon memagi thongkal yaurakpa matamda tungthangba saruga somsida kanagumba misak ama lakpagumna sawm khara phanglai. Tungthangba saruga somsida kana laki haidana aisu phalai thoktuna yengloi. Adubu kanagumba amata laamde. Aigi tungthangba saruga somsida haujiwaida laambado kanano? Kanagumba amata laitrabanina fareda sangsiluragi. Wakhalda karigumba amata khanba tawda aise adumak prap sanglakpani. Indon memado thong hango haidana aise kawi. Adubu Indon memasu khumlakti, masanupidusu khumlakti. "Kadai tana sakrabajano? Thabak halaktriba jala?" haidana aise wakhalda khalli. Ngihaktangi matungda Indon memagi masanupidu thong hangdorakle. Aingonda tasaw haidana kaurakle. Maduda aina Indon mema halabra thabak sakibra?" "Tasaw imungda layi." "Tasaw kai hangadaba?" "Indon memadagi aise wari watai kaigumba khara sanage tawbani. Imungda Indon mema lairabadi Indon memaga oina wari watai sanarage." Haidana aise changlo haidana kausili. Aisu prap changsili. Indon memada paisa ga laibra paisa kita pugi. Hayeng hangsil lairaga mu singlaki haidana aise wari watai khara sanai. Indon memasu paisa di handak marakse khara laiti. Adubu nangi angangi emission tawnaba paisa laiti haibado masidagi oina sizinaruro. Handak marakti aisu paisa se khara sili haidana Indon memana hairaki.
Madudai na Indon memada. Indon, ay kuina pantharaga lairoida. Hayang hang sisi adum soida na isinglaki. Indon memada so ay paisa se khara ngana singlaki. Indon memasu sizinagada ba mayam ama lairam kanido. Paisa budi hantak marak se su sizinagada ba marup mapang thanglok thangjin tawgada ba khara su laibani. Phare dudi nangsu yaunaba tawro. Haidana Indon memaga ai kasi wari watai khara sanaduna paisa du lupa lising ani purakli. Aise prap tholai. Ain hek thoke haidana tawrakpa matamda mahaki masanupa lairiba kado. Masanupa su laibanati. Masanupa do sanaba sakhi haidana hanjilaktribani. Masanupa gi lairiba kado da kanagumba misaka ma laibugumna muksuk muna lepaga laibudo. Aise haipet urapani. Madudai gi wakhala sisu kasu thoidokpa khanba tawda thoklagi haidana tawrakpa matamda si madugi misaka du so haipet urapaga aise tung halaga haipet yinglubani. Adubu kanagumba amata lairamde. Tawriba mong matawsing asidai gi sasi ingak-ngakli. Ay sumigi imungni. Ay na tawriba tabaka si karino kandana hanap hawa yamba tawda adum tumina lakli. Thonggala si hek thokpa matamda makoy gi imung asi ay namuhan na yingloy. Asum namun na yingluba matamda yena ka thangba saruga somsida kanagumba misaka malaybagumna mami sami oina haipet urapani. Madudai gi sasi su karino haidana wakhalda kalli. Sangsilaga haipet yinglusira. Yana ka thangba saruga somsida kanagumba misaka malairaga ay ngonda septha yengbagumna tawrakli basi ay bo haipetang sangsilaga yengbana pharibra. Haidana wakhal khallaga lairingai matamda Indon memagi masanupa se prap lakli. Ay ngonda tasaw haidana kaurakli. Madugi matawdudai gi sasi khamprek khangi. Nang halabro. Hoi tasaw halay. Tasaw na yengbiram liba sibu. Kari yengbiram liba nung tasaw. Kasu thoidokpa yengba natida. Ada lairiba. Yengo to. Ay nadi uy. Nang na ukadra uramoydabra. Yengo to. Maning thangba saruga somsida kanagumba ama nakoygi yana khasida laibagum tawribasi nangbu udabra. Madudai naw nupaduna. Tasaw. Ay di udida. Tasaw na mitta pong ubo irambasu ayda. Hoy. Ay gi mitta ubo iramlabasu ubu udragasu. Pare se. Pare. Nang susang hawro. Ay suyum dahanaba tawragi. Asi haidana ay siya damak prap lakli. Ngayhaktan gi matungda si tung hanna dum yenga dum maksatlabanay. Masigi matungda sui sasi yung da prap laklaba matamda ay ginupida wari watay si madu tamli. Maduda kasuira moida Indon hoigi manindo khara susukani. Aduda Indon hoigi hauriba uwa mayam sing aduda nang ginamit aduda seranturan ubo irambasu yay. Ay seranturan uba oramba yay nati. Tasin uribani. Nati ayna haibudi mi adu sapting ba makai lepaga lairami aduga aini yingluba matamdana muksu swai launa hekta mangki. Masanupa du sulaga pulapuna yengminaribani. Aduga muk lairamdaba dudi ay sui sase khradi khanjanaribani. O yare si. Aduda ka hena thudokna su khanjaluranu yare si. Hoida sak thokla khoi su gyan tana lainaba tawrasi. Sak thokle khoi su aduga tumthanaba haidana magi mafam singdai khoi se pathanaba sangnarabani. Ahingi mata mosilakpaduda si adum nungaina potharurabani. Adugadi khangawdana gi sasimi kapthorakli. Nahan khadi nungaina adum tumbanida. Ngasigi numisimadi khangawdana mikapase thoraklibasina karigi. Wakhalda su khalli. Adugadi laikai gi hui mayam mase pangkhongda khongnarakli. Aisu karino haidana wakhalda sungha khalli. Laikai gi hui mayam singasina maram maha isa sadana hui mayam mase khongla ibasina karigino haidana aisu wakhalda khalli. Adugadi thangnabada lairiba Indon memahoygi makhoi yumpham asida kanagumba misaka makapagumna nupi amana hikna kapagumna makhol khara sutarakli. Maduda karino haidana wakhalda sungi haktang khallaga aisi adum tumina lay. Aduga kapagi makhol taraklibada sungi haktanggi matungda amumuk sap lepi. Tawriba mo matawsing aduda aisu wakhalda ngihak khanjanaraga karino haidana amuk khalaklabani. Indon memahoygi imung asibu khana sainabaga yauraba jhala. Amuk sumuk kapi aduga amuk sumuk sap hekta muk lepi. As gyamenga amate hek tadreda. Ngasai lehoba mo matawsing aduga hairagadi nungsi chanana dumak lehobanida.
ꯑꯗꯨꯒ ꯀꯞꯄ ꯂꯥꯎꯕꯒꯤ ꯈꯣꯟꯖꯦꯜ ꯑꯃꯨꯛ ꯇꯥꯔꯛꯂꯤꯕꯁꯤꯕꯨ ꯋꯥꯈꯜꯗ ꯖꯥꯠ ꯌꯥꯝꯅ ꯈꯜꯂꯤ꯫ ꯅꯣꯡꯉꯥꯜꯂꯕ ꯃꯇꯨꯡꯗ ꯑꯩꯁꯤ ꯊꯕꯛ ꯆꯠꯀꯦ ꯍꯥꯏꯗꯅ ꯑꯩꯒꯤ ꯅꯨꯄꯤꯗ ꯊꯕꯛ ꯆꯠꯂꯝꯗꯥꯏꯒꯤ ꯃꯇꯝ ꯑꯗꯨꯗ ꯑꯩꯁꯤ ꯍꯧꯗꯣꯛꯄꯅꯤ꯫ ꯑꯩꯁꯤ ꯉꯟꯅꯁꯨ ꯊꯕꯛ ꯆꯠꯂꯤ꯫ ꯂꯩꯀꯥꯏ ꯑꯅꯤ ꯀꯥꯟꯅꯔꯒ ꯑꯩꯒꯤ ꯊꯕꯛ ꯑꯁꯤ ꯆꯠꯄꯅꯤ꯫ ꯂꯩꯀꯥꯏꯒꯤ ꯏꯃꯥꯟꯅꯕ ꯑꯃꯒ ꯄꯨꯂꯞ ꯄꯨꯟꯅ ꯆꯠꯃꯤꯟꯅꯕꯅꯤ꯫ ꯑꯁꯨꯝꯅ ꯑꯩꯁꯤ ꯆꯠꯂꯝꯗꯥꯏꯒꯤ ꯃꯇꯝ ꯑꯗꯨꯗ ꯑꯩꯒꯤ ꯅꯨꯄꯤꯗꯣ ꯍꯧꯗꯣꯛꯂꯦ꯫ ꯑꯗꯨꯒ ꯑꯩꯁꯨ ꯆꯠꯂꯒꯦ ꯍꯥꯏꯗꯅ ꯁꯥꯏꯀꯜ ꯑꯗꯨ ꯏꯟꯊꯣꯛꯑꯒ ꯑꯩꯁꯤ ꯂꯥꯛꯄ ꯍꯧꯔꯛꯄꯅꯤ꯫ ꯑꯁꯨꯝꯅ ꯂꯥꯛꯄ ꯍꯧꯔꯛꯄ ꯃꯇꯝꯗ ꯏꯟꯗꯣꯟ ꯃꯦꯝ ꯍꯣꯏꯒꯤ ꯊꯣꯡꯒꯥꯜ ꯃꯄꯥ ꯑꯁꯤ ꯍꯦꯛ ꯌꯧꯔꯛꯄꯗ ꯑꯩꯒꯤ ꯁꯥꯏꯀꯜꯒꯤ ꯃꯅꯤꯡ ꯑꯁꯤ ꯀꯅꯥꯒꯨꯝꯕ ꯃꯤꯁꯛ ꯑꯃ ꯇꯣꯡꯂꯛꯑꯒ ꯃꯅꯤꯡ ꯑꯁꯤ ꯏꯂꯨꯝ ꯂꯨꯝꯊꯕꯒꯨꯝꯗꯅ ꯑꯩꯁꯨ ꯏꯁꯥꯁꯦ ꯀꯩꯒꯨꯝꯕ ꯈꯔ ꯐꯥꯎꯔꯛꯄꯅꯤ꯫ ꯃꯗꯨꯗ ꯀꯔꯤꯅꯣ ꯍꯥꯏꯗꯅ ꯑꯩꯁꯤ ꯋꯥꯈꯜꯗ ꯈꯜꯂꯤ꯫ ꯁꯥꯏꯀꯜꯒꯤ ꯃꯅꯤꯡ ꯊꯪꯕ ꯁꯔꯨꯛ ꯑꯁꯣꯝꯁꯤꯕꯨ ꯌꯥꯝꯅ ꯀꯟꯅ ꯍꯦꯛꯇ ꯂꯨꯝꯊꯔꯛꯏ꯫ ꯇꯨꯡ ꯊꯪꯕ ꯁꯔꯨꯛ ꯑꯁꯣꯝꯁꯤꯗ ꯀꯅꯥꯒꯨꯝꯕ ꯃꯤꯑꯣꯏ ꯈꯔ ꯇꯣꯡꯕꯒ ꯌꯥꯎꯔꯕ ꯖꯥꯠꯂꯥ? ꯇꯨꯡ ꯂꯩꯊꯣꯛꯇꯨꯅ ꯌꯦꯡꯂꯨꯏ, ꯑꯗꯨꯕꯨ ꯀꯅꯥꯒꯨꯝꯕ ꯑꯃꯠꯇ ꯂꯩꯔꯝꯗꯦ꯫ ꯑꯩꯒꯤ ꯋꯥꯈꯜꯅ ꯈꯟꯕ ꯑꯣꯏꯔꯝꯒꯅꯤ ꯍꯥꯏꯗꯅ ꯑꯩꯁꯦ ꯀꯩꯁꯨ ꯊꯣꯏꯗꯣꯛꯄ ꯈꯟꯕ ꯇꯧꯗ ꯑꯗꯨꯝ ꯇꯨꯃꯤꯟꯅ ꯁꯥꯏꯀꯜ ꯑꯁꯤ ꯊꯧꯗꯨꯅ ꯂꯥꯛꯂꯤ꯫ ꯃꯁꯤꯒꯤ ꯃꯇꯨꯡꯗ ꯂꯩꯀꯥꯏꯒꯤ ꯏꯃꯥꯟꯅꯕꯗꯨꯁꯨ ꯍꯧꯔꯦ꯫ ꯂꯩꯀꯥꯏꯒꯤ ꯏꯃꯥꯟꯅꯕꯗꯨꯒ ꯄꯨꯂꯞ ꯄꯨꯟꯅ ꯆꯠꯃꯤꯟꯅꯔꯛꯄ ꯃꯇꯝꯗ ꯂꯩꯀꯥꯏꯒꯤ ꯏꯃꯥꯟꯅꯕꯗꯨꯅ ꯑꯁꯨꯝꯅ ꯁ꯭ꯋꯥꯏꯔꯛꯈꯤ꯫ ꯔꯥꯖꯦꯁ, ꯍꯟꯗꯛ ꯃꯔꯛ ꯑꯁꯤ ꯅꯈꯣꯏꯒꯤ ꯊꯪꯅꯕꯒꯤ ꯏꯟꯗꯣꯟ ꯃꯦꯝ ꯑꯗꯨ ꯂꯩꯀꯥꯏꯒꯤ ꯃꯤꯁꯤꯡꯅ ꯍꯥꯏꯕ ꯃꯇꯝꯗ ꯃꯈꯣꯏꯒꯤ ꯏꯃꯨꯡ ꯃꯅꯨꯡ ꯑꯗꯨ ꯈꯠꯅ ꯆꯩꯅꯕ ꯌꯥꯎꯕ꯭ꯔꯥ? ꯀꯞꯄ ꯂꯥꯎꯕꯒꯤ ꯃꯈꯣꯜ ꯌꯥꯝꯅ ꯇꯥꯏ ꯍꯥꯏꯗꯅ ꯂꯩꯀꯥꯏꯒꯤ ꯃꯤꯑꯣꯏꯁꯤꯡꯅꯁꯨ ꯍꯥꯏꯅꯩ꯫ ꯀꯗꯥꯏ ꯐꯥꯎꯕ ꯆꯨꯝꯂꯤꯕꯅꯣ? ꯏꯇꯥꯎ, ꯑꯗꯨꯒꯤ ꯊꯕꯛꯇꯨꯃꯗꯤ ꯑꯩꯁꯨ ꯆꯞ ꯆꯥꯅ ꯈꯪꯕꯗꯤ ꯉꯝꯗꯦ꯫ ꯉꯔꯥꯡꯒꯤ ꯅꯨꯃꯤꯠꯇꯨꯃꯗꯤ ꯏꯟꯗꯣꯟ ꯃꯦꯝ ꯑꯁꯤ ꯃꯈꯣꯏꯒꯤ ꯌꯨꯝ ꯊꯪꯕ ꯁꯔꯨꯛ ꯑꯗꯣꯝꯗ ꯑꯩꯁꯤ ꯑꯍꯤꯡꯒꯤ ꯃꯇꯝꯗ ꯀꯞꯄ ꯂꯥꯎꯕꯒꯤ ꯈꯣꯟꯖꯦꯜ ꯑꯁꯤ ꯀꯔꯤꯒꯨꯝꯕ ꯈꯔꯗꯤ ꯇꯥꯔꯛꯈꯤ꯫ ꯑꯗꯨꯗ ꯑꯩꯁꯨ ꯋꯥꯈꯜꯗ ꯍꯥꯏꯐꯦꯠꯇꯪꯗꯤ ꯈꯟꯖꯥꯟꯅꯕꯅꯤ꯫ ꯃꯃꯥ ꯃꯆꯥ ꯈꯠꯅꯔꯤꯕ꯭ꯔꯥ ꯅꯠꯇ꯭ꯔꯒꯅ ꯑꯍꯤꯡꯒꯤ ꯃꯇꯝ ꯑꯗꯨꯗ ꯀꯞꯄ ꯂꯥꯎꯕꯒꯤ ꯈꯣꯟꯖꯦꯜ ꯇꯥꯔꯛꯂꯤꯕꯗꯨꯁꯨ ꯃꯇꯥꯡ ꯃꯇꯝ ꯑꯃ ꯏꯆꯥ ꯆꯥꯗꯦ ꯍꯥꯏꯗꯅ ꯑꯩꯁꯤ ꯋꯥꯈꯜꯗꯁꯨ ꯈꯟꯕꯅꯤ꯫ ꯑꯗꯣ ꯐꯔꯦꯁꯦ, ꯅꯪꯅ ꯀꯅꯥꯅ ꯍꯥꯏꯔꯒ ꯇꯥꯔꯤꯕꯅꯣ? ꯂꯩꯀꯥꯏꯒꯤ ꯃꯤꯑꯣꯏꯁꯤꯡꯅ ꯍꯥꯏꯅꯕꯒꯤ ꯋꯥꯅꯤꯗ, ꯑꯩꯁꯨ ꯑꯃꯨꯛꯐꯥꯎ ꯇꯥꯗ꯭ꯔꯤ꯫ ꯐꯔꯦꯁꯦ, ꯃꯁꯤꯗꯩꯁꯤꯗ ꯀꯩꯁꯨ ꯊꯣꯏꯗꯣꯛꯅ ꯋꯥꯈꯜꯗꯁꯨ ꯍꯦꯟꯖꯤꯟꯅ ꯈꯜꯂꯒꯨꯝꯁꯤꯗ꯫ ꯏꯕꯥꯅꯤꯁꯤ ꯊꯕꯛ ꯃꯐꯝ ꯌꯧꯔꯦ꯫ ꯅꯨꯃꯤꯠꯇꯨꯗꯤ ꯑꯩꯈꯣꯏꯁꯤ ꯊꯕꯛꯁꯨ ꯈꯔ ꯋꯥꯕꯒ ꯃꯊꯛ ꯑꯁꯤ ꯁꯥꯈꯤ ꯍꯥꯏꯕꯒ ꯅꯨꯃꯤꯗꯥꯡꯒꯤ ꯃꯇꯝꯗꯨꯃꯗꯤ ꯈꯔ ꯊꯦꯡꯅꯁꯨ ꯊꯦꯡꯅꯍꯜꯂꯣ꯫ ꯑꯍꯥꯎꯕ ꯑꯃ ꯊꯣꯡꯂꯒꯦ꯫ ꯋꯥꯃꯤꯟꯅꯔꯨꯕꯁꯤꯡ, ꯊꯕꯛ ꯁꯨꯃꯤꯟꯅꯔꯨꯕꯁꯤꯡ ꯄꯨꯂꯞ ꯄꯨꯟꯅ ꯆꯥꯃꯤꯟꯅꯔꯁꯤ ꯍꯥꯏꯗꯅ ꯌꯨꯝꯕꯨꯗꯨꯅ ꯍꯥꯏꯔꯛꯄꯅꯤ꯫ ꯑꯩꯈꯣꯏꯁꯨ ꯃꯗꯨꯅ ꯐꯔꯦ꯫ ꯊꯕꯛ ꯑꯁꯤ ꯉꯁꯤꯁꯨ ꯈꯔ ꯋꯥꯔꯨꯕꯒ ꯀꯔꯤꯒꯨꯝꯕ ꯑꯃ ꯆꯥꯗ꯭ꯔꯒꯗꯤ ꯍꯥꯏꯗꯅ ꯑꯩꯈꯣꯏꯁꯨ ꯌꯨꯝꯕꯨ ꯇꯥꯃꯣꯗꯨꯅ ꯍꯥꯏꯔꯒ ꯑꯩꯈꯣꯏꯁꯤ ꯄꯨꯂꯞ ꯄꯨꯟꯅ ꯆꯥꯃꯤꯟꯅꯕꯅꯤ꯫ ꯃꯇꯝ ꯑꯁꯤꯁꯨ ꯈꯔ ꯊꯦꯡꯖꯤꯜꯂꯛꯂꯤ꯫ ꯏꯁꯥꯗ ꯑꯀꯤꯕ ꯑꯃꯠꯇ ꯌꯥꯎꯕ ꯇꯧꯗ ꯑꯩꯈꯣꯏꯁꯨ ꯏꯃꯥꯟꯅꯕꯗꯨꯒ ꯄꯨꯂꯞ ꯄꯨꯟꯅ ꯍꯟꯃꯤꯟꯅꯔꯛꯄꯅꯤ꯫ ꯂꯝꯕꯤꯗ ꯂꯥꯛꯅ ꯏꯃꯥꯟꯅꯕꯗꯨꯅ ꯍꯥꯏꯔꯛꯈꯤ, ꯔꯥꯖꯦꯁ, ꯅꯪꯕꯨ ꯅꯊꯟꯗ ꯆꯠꯄ ꯌꯥꯒꯗꯣꯔꯤꯕ꯭ꯔꯣ? ꯃꯗꯨꯗ ꯑꯩꯅꯁꯨ ꯀꯩꯁꯨ ꯊꯣꯏꯗꯣꯛꯄ ꯇꯧꯔꯣꯏ꯫ ꯂꯝꯕꯤꯗ ꯏꯊꯟꯗ ꯆꯠꯄ ꯐꯥꯎꯕꯗ ꯀꯩꯁꯨ ꯊꯣꯏꯅ ꯀꯤꯕ ꯑꯣꯏꯗꯦ꯫ ꯌꯨꯁꯨ ꯈꯔ ꯉꯥꯎꯕꯅꯤꯅ ꯏꯁꯥꯗ ꯑꯀꯤꯕ ꯑꯃꯠꯇ ꯂꯩꯇꯦ ꯍꯥꯏꯗꯅ ꯑꯩꯁꯤ ꯏꯃꯥꯟꯅꯕꯗꯨꯗ ꯍꯥꯏꯔꯝꯃꯤ꯫ ꯃꯗꯨꯗ ꯏꯃꯥꯟꯅꯕꯗꯨꯅꯁꯨ ꯐꯔꯦ, ꯑꯗꯨꯗꯤ ꯅꯪ ꯅꯊꯟꯗ ꯆꯠꯂꯣ, ꯀꯩꯁꯨ ꯊꯣꯏꯗꯣꯛꯄ ꯇꯧꯔꯣꯏꯗꯕ ꯑꯣꯏꯔꯒꯗꯤ꯫ ꯍꯣꯏꯗ, ꯅꯨꯄꯥꯗꯤ ꯈꯔꯁꯨ ꯑꯀꯤ ꯇꯨꯖꯨꯡꯕꯁꯤ ꯊꯦꯡꯅꯁꯨ ꯊꯦꯡꯅꯒꯗꯕꯅꯤ, ꯑꯗꯨꯕꯨ ꯀꯩꯁꯨ ꯊꯣꯏꯗꯣꯛꯄ ꯋꯥꯈꯜꯗꯁꯨ ꯈꯜꯂꯣꯏꯗꯕꯅꯤ ꯍꯥꯏꯗꯅ ꯏꯃꯥꯟꯅꯕꯗꯨꯅ ꯍꯥꯏꯔꯛꯈꯤ꯫ ꯃꯗꯨꯗ ꯑꯩꯁꯨ ꯍꯣꯏ ꯍꯥꯏꯔꯒ ꯑꯗꯨꯝ ꯇꯨꯃꯤꯟꯅ ꯂꯥꯛꯂꯤ꯫ ꯃꯁꯤꯒꯤ ꯃꯇꯨꯡꯗ ꯏꯃꯥꯟꯅꯕꯗꯨꯁꯨ ꯂꯩꯍꯧꯔꯦ꯫ ꯑꯩꯁꯨ ꯀꯩꯁꯨ ꯊꯣꯏꯗꯣꯛꯄ ꯈꯟꯕ ꯇꯧꯗ ꯁꯥꯏꯀꯜ ꯑꯁꯤ ꯑꯗꯨꯃꯛ ꯊꯧꯔꯒ ꯂꯥꯛꯄꯅꯤ꯫ ꯇꯁꯦꯡꯅ ꯍꯥꯏꯔꯕꯗ ꯏꯃꯥꯟꯅꯕꯅ ꯑꯩꯒꯤ ꯁꯥꯏꯀꯜ ꯑꯁꯤꯒꯤ ꯇꯨꯡꯗ ꯇꯣꯡꯗꯨꯅ ꯂꯥꯛꯄꯅꯤ꯫ ꯆꯠꯈꯤꯕꯗꯁꯨ ꯑꯩꯒꯤ ꯁꯥꯏꯀꯜ ꯑꯁꯤꯗ ꯄꯨꯟꯅ ꯆꯠꯃꯤꯟꯅꯕꯅꯤ꯫ ꯃꯍꯥꯛ ꯂꯩꯍꯧꯔꯕ ꯃꯇꯝ ꯑꯗꯨꯗ ꯑꯩꯁꯤ ꯏꯊꯟꯗ ꯁꯥꯏꯀꯜ ꯑꯁꯤ ꯊꯧꯔꯒ ꯂꯥꯛꯂꯤ, ꯏꯁꯩꯒ ꯉꯪꯗꯅ꯫ ꯑꯗꯨꯕꯨ ꯏꯟꯗꯣꯟ ꯃꯦꯝ ꯍꯣꯏꯒꯤ ꯌꯨꯝꯐꯝ ꯃꯄꯥ ꯑꯁꯤ ꯍꯦꯛ ꯌꯧꯔꯛꯄ ꯃꯇꯝꯗ ꯁꯥꯏꯀꯜ ꯑꯁꯤ ꯀꯅꯥꯒꯨꯝꯕ ꯑꯃꯅ ꯈꯪꯏꯟ ꯏꯜꯂꯛꯄꯒꯨꯝꯅ ꯁꯥꯏꯀꯜ ꯑꯁꯤ ꯈꯔ ꯌꯥꯡꯈꯠꯅ ꯃꯃꯥꯡꯂꯣꯝꯗ ꯆꯠꯈꯠꯂꯛꯄꯅꯤ꯫ ꯑꯩꯁꯨ ꯌꯨꯒꯤ ꯅꯤꯁꯥꯒ ꯋꯥꯈꯜꯗꯁꯨ ꯀꯌꯥ ꯊꯣꯏꯗꯣꯛꯅ ꯈꯟꯖꯤꯜꯂꯨꯕ ꯇꯧꯔꯨꯗꯦ꯫ ꯁꯥꯏꯀꯜ ꯑꯁꯤ ꯈꯪꯏꯟ ꯏꯟꯈꯠꯂꯛꯄ ꯃꯇꯝ ꯑꯗꯨꯗ ꯑꯩꯁꯨ ꯀꯔꯤꯅꯣ ꯍꯥꯏꯗꯅ ꯋꯥꯈꯜ ꯑꯁꯤ ꯈꯔꯁꯨ ꯈꯜꯂꯛꯄꯒ ꯁꯥꯏꯀꯜ ꯑꯁꯤꯒꯤ ꯇꯨꯡ ꯊꯪꯕ ꯁꯔꯨꯛ ꯑꯗꯣꯝꯗ ꯀꯅꯥ ꯂꯩꯒꯦ ꯍꯥꯏꯗꯅ ꯑꯩꯁꯤ ꯃꯤꯠ ꯄꯥꯡꯊꯣꯛꯇꯨꯅ ꯌꯦꯡꯂꯨꯕꯅꯤ꯫ ꯑꯗꯨꯕꯨ ꯀꯅꯥꯒꯨꯝꯕ ꯑꯃꯠꯇ ꯂꯩꯔꯝꯗꯦ꯫ ꯁꯥꯏꯀꯜꯗꯒꯤ ꯀꯨꯝꯊꯔꯕ ꯃꯇꯨꯡꯗ ꯑꯩꯁꯤ ꯈꯣꯡꯅ ꯑꯃꯨꯛ ꯆꯠꯂꯤ, ꯁꯥꯏꯀꯜ ꯑꯁꯤ ꯏꯜꯂꯒ꯫ ꯑꯗꯨꯕꯨ ꯑꯉꯛꯄꯅꯤ, ꯑꯩꯒꯤ ꯇꯨꯡ ꯊꯪꯕ ꯁꯔꯨꯛ ꯑꯁꯣꯝꯁꯤꯗ ꯀꯅꯥꯒꯨꯝꯕ ꯃꯤꯁꯛ ꯑꯃ ꯏꯟꯅꯔꯛꯄꯒꯨꯝꯅ ꯇꯧꯔꯛꯂꯤ꯫ ꯃꯗꯨꯗ ꯑꯩꯁꯨ ꯋꯥꯈꯜꯗ ꯈꯔ ꯈꯖꯤꯛꯇꯤ ꯌꯨꯒꯤ ꯅꯤꯁꯥ ꯁꯤꯍꯜꯂꯒ ꯑꯀꯤ ꯇꯨꯖꯨꯡꯕ ꯐꯥꯎꯔꯒ ꯑꯩꯁꯤ ꯀꯩꯗꯧꯔꯒꯦ ꯍꯥꯏꯗꯅ ꯃꯥꯏ ꯑꯁꯤ ꯍꯥꯏꯐꯦꯠ ꯂꯩꯊꯣꯛꯇꯨꯅ ꯌꯦꯡꯂꯨꯕꯅꯤ꯫ ꯑꯗꯨꯒꯗꯤ ꯏꯟꯗꯣꯟ ꯃꯦꯝ ꯍꯣꯏꯒꯤ ꯊꯪꯕ ꯁꯔꯨꯛ ꯑꯁꯣꯝꯁꯤꯗꯒꯤ ꯀꯅꯥꯒꯨꯝꯕ ꯅꯨꯄꯤ ꯃꯆꯥ ꯑꯃꯒꯤ ꯁꯕꯥꯟꯗ ꯃꯍꯥꯛꯀꯤ ꯃꯁꯥꯁꯤ ꯆꯞ ꯇꯤꯡꯕ ꯃꯈꯩ ꯏꯟꯗꯣꯟ ꯃꯦꯝ ꯍꯣꯏꯒꯤ ꯊꯣꯡꯒꯥꯜꯗ ꯂꯦꯞꯂꯒ ꯂꯩꯔꯝꯃꯤ꯫ ꯃꯗꯨ ꯎꯔꯨꯕ ꯃꯇꯝꯗ ꯑꯩꯁꯨ ꯀꯅꯥꯅꯣ ꯍꯥꯏꯗꯅ ꯋꯥꯈꯜꯗ ꯍꯥꯏꯐꯦꯠ ꯈꯜꯂꯤ꯫ ꯏꯟꯗꯣꯟ ꯃꯦꯝ ꯍꯣꯏ ꯇꯝꯅ ꯑꯩꯁꯤ ꯑꯃꯨꯛ ꯌꯦꯡꯉꯤ, ꯑꯗꯨꯒ ꯃꯈꯣꯏꯒꯤ ꯊꯣꯡꯒꯥꯜꯗ ꯑꯩꯁꯤ ꯑꯃꯨꯛ ꯌꯦꯡꯕ ꯃꯇꯝꯗ ꯅꯨꯄꯤ ꯃꯆꯥꯗꯨ ꯑꯃꯨꯛ ꯂꯩꯔꯝꯗ꯭ꯔꯤ꯫ ꯋꯥꯈꯜꯗꯁꯨ ꯖꯥꯠ ꯈꯜꯂꯤ꯫ ꯍꯧꯖꯤꯛ ꯉꯥꯏꯍꯥꯛꯇꯪꯒꯤ ꯃꯃꯥꯡꯗ ꯎꯔꯛꯄꯗꯨꯕꯨ ꯑꯩꯒꯤ ꯌꯨꯒꯤ ꯅꯤꯁꯥꯁꯤꯅ ꯁꯦꯔꯥꯟ ꯇꯨꯔꯥꯟ ꯎꯔꯤꯕ꯭ꯔꯥ? ꯅꯠꯇ꯭ꯔꯒꯅ ꯀꯔꯤꯅꯣ? ꯏꯟꯗꯣꯟ ꯃꯦꯝꯒꯤ ꯃꯆꯥꯅꯨꯄꯤꯁꯤꯕꯨ
wakhal nungaite haidana mapala sida thoraga seran turan sige kaina tawriba sala haidana isi wakhal da su khalli masigi matungda isi yu sungawbanina yumda khara thuna sanghorage haidana isi adumak lakpani aina yumda hek sang bahorakpa matam aduda indon memoy gi nakal thangba sarogodom da lairiba makhoi gi hingkhol pareng aduda hojik ni haktang gi mamang do ramba nupido maduga sap mana ba mongda muksu uba horaklei maduda gi sa se handa mukti swai lauba amadi phauki karino hadana isi muna yingloi adubu nupido masi amata lemba tauda adun sumdring sumna leplaga lei aishu akhala se khanba yaba khalaba matungda mida se aiphet noiraga mu yengba matamda nupi se muk leiramdre honglaiba mo matau toraiba mo matau singa sidai gi sa se aipam tawpham somata khangdana dum tumina lei masidi mo ngamani khalaga isi prap sanglapani aina imung de hek sanglapa matamda aigi nupi di susu kamlaga dumak tummaga leirami imadi tumamdri imana aisi thong hangdorakpani imana ingonda hai karigino asuk thengna hanjila ibadi ima ngasi se sa swai baduga thabaga do losindaba yadadana losillabanina yumbuduna karigumba khara saki shaidana asa thakai gumba khara saraga lakpani masa ama karima khara supaisilai halakpada khara ngana halaga gyan tan haladi khara su phagadaba hidak su mungawraga laibani do ima do pepa ngangawi aisu makha tan hanama tataba tawda dum tumina sanglai aigi nupi du sunu ngai na patharambadu da isi adum tumina isu aigi phamung aduda kakhatli asum na isi tumthage aidana uirum sarum uiba hoktaraklaba matam aduda yana khagi pareng thangba saruga somsida kana gumba ama haibadi indon memoy ga khoiga taina ba karagasi kana gumba ma kosen sialaga sanaba gumdana makhol khra su tarakpani tara iba makhol singa do isu karino haidana adum tumina laibani masi ki matungda laika gi hui mayam singa susu yamna kana khonggalakpani hui mayam na khonggalakpaga yana khagi pareng thangba saruga somsida chatana yamna kana tawri baduga aisu wakhal da jaja yamna khalli aigi nupi se hawdoksira haduna khallaga hawdokpani aigi nupi do hek makeup thorakpaga aigi nupi na sumna swairakhi karino ahingi matam asida matam ha isa sadana hawdora ibado sige yana kha pareng thangba saruga somsida kana gumba ama question senduna sanaba madugi sumathakta laika gi hui maya masi su pangkhong khongbaga karino hadana isinang wanda hawdokpanida as laika gi hui maya mama question selaga sanaraga ai hawdorei basina karigi maram saribro yari tumnaba tawrasi haidana dumak tum thari nongalam dagi matam masida indon me madu yamna kana kapai kadauba yauragi haidana aikoi si wakhal da khalli aigi nupi sogdoi ai sungarang thaksin chasilubagi isase koksu khrasi yahaudu sungan thana hogolakpaga indo me madu soi gi sagi thawai da kambiu ai gi sagi thawai samuta kambiu haidana yamna kana hairakpani kadauba yauragi haidana aikoi su prap sangsilui asumna sangsilaga hek yingluba matamda maning thongda lairiba makhoi gi wapal pareng singado maduda masanupi si thawri yalaga siraga lairami aikhoi mayam sangduna indon memagi masanupi do thangdare adubu indon memagi masanupi sidi sibana halamle masa pumba loina punging ingsilami aikhoi su hospital da mutang pukhalaga yingsi haidana mathawai da bukallabadi haidana aikhoi su hospital da pukhalli adubu doctor singna haiba matam da hospital da pukhalai ba sikhara su thengdakre siraga oina pukhalai haidana hospital gi doctor sing adun hairakhi indon memadi mahaki masanupi si laita baduda yamna kana kapi maupa nupa du su yamna kana kapi masigi matungda laika gi myo singa tawraga sebadi tawdabadi adabanina mathau mangam sing pangthokna ba haidana khoi si semba saba tawrakli numitum madi asi yumthang nabana laita ba yaurabanina isi thabak satri asum tawdana numit ado khoi suma thau mangam phajana pangthokpa loisilaba matungda yumda halakli madida gi nupida aina sumna haikhi aina haidra handa maraga se kainomi tawi haidana as khangdre indon memagi mahaki masanupi se kari nungai taba yauraba jano aisu khangdreda handa maraga se khara sunung janana laiba se aisu khara udi ubani anganga se mathawai inung nungai tabra kaino madi tawi hoine phare se ado aikhoisu laitaba yawba se makhoigi sumiga amata leijatabaga khuradu su leiram labudi khara su phagadaba haujiti mama masasi makhoi ani khakta ngairabanina
ꯑꯩꯈꯣꯏꯅꯁꯨ ꯈꯔ ꯌꯦꯡꯁꯤꯟꯕ ꯃꯊꯧ ꯇꯥꯕ꯭ꯔꯥ ꯈꯜꯂꯤ꯫ ꯑꯗꯨꯕꯨꯗꯤ ꯑꯩꯈꯣꯏꯅꯁꯨ ꯈꯔ ꯌꯦꯡꯁꯤꯟꯒꯗꯧꯔꯤꯕꯅꯤ꯫ ꯑꯗꯣ ꯐꯔꯦꯁꯦ, ꯁꯣꯔꯥꯠ ꯑꯁꯤ ꯀꯩꯅꯣ ꯈꯔꯁꯨ ꯁꯤꯟꯕ ꯂꯥꯡꯕꯁꯦ ꯑꯩꯈꯣꯏꯁꯨ ꯈꯔ ꯌꯥꯎꯁꯤꯀꯣ꯫ ꯑꯩꯁꯨ ꯌꯥꯎꯁꯤ ꯍꯥꯏꯗꯅ ꯍꯥꯏꯔꯝꯃꯤ꯫ ꯃꯁꯤꯒꯤ ꯃꯇꯨꯡꯗ ꯑꯩꯈꯣꯏꯁꯨ ꯁꯣꯔꯥꯠꯀꯤꯗꯃꯛꯇ ꯀꯩꯅꯣ ꯁꯤꯟꯕ ꯂꯥꯡꯕ ꯌꯥꯝꯅ ꯀꯟꯅ ꯇꯧꯔꯤ꯫ ꯅꯨꯃꯤꯠ ꯑꯗꯣ ꯑꯩꯁꯨ ꯊꯕꯛ ꯆꯠꯇꯕꯗꯤ ꯌꯥꯗꯕꯅꯤꯅ, ꯍꯥꯏꯕꯗꯤ ꯑꯩꯈꯣꯏꯁꯨ ꯁꯨꯕ ꯅꯣꯝꯕ ꯇꯧꯔꯒ ꯁꯥꯖꯕꯅꯤꯅ ꯅꯨꯃꯤꯠꯇꯨꯃꯗꯤ ꯑꯩꯁꯦ ꯊꯕꯛ ꯆꯠꯂꯨꯔꯒ ꯍꯜꯂꯛꯄꯅꯤ꯫ ꯑꯗꯨꯒ ꯂꯩꯇꯕ ꯃꯐꯝꯗ ꯉꯥꯏꯍꯥꯛꯇꯪ ꯆꯪꯂꯒ ꯀꯩꯅꯣ ꯁꯤꯟꯕ ꯂꯥꯡꯕ ꯈꯔ ꯇꯧꯒꯦ ꯍꯥꯏꯗꯅ ꯑꯩꯁꯤ ꯏꯔꯨ ꯃꯥꯏꯊꯜꯂꯨꯖꯒꯦ ꯍꯥꯏꯗꯅ ꯑꯩꯁꯦ ꯃꯅꯤꯡ ꯊꯣꯡꯂꯣꯝꯗ ꯂꯥꯛꯄꯅꯤ꯫ ꯃꯅꯤꯡ ꯊꯣꯡꯂꯣꯝꯗ ꯍꯦꯛ ꯆꯪꯂꯛꯄ ꯃꯇꯝꯗ ꯑꯩꯁꯨ ꯋꯥꯈꯜꯗ ꯀꯩꯁꯨ ꯊꯣꯏꯗꯣꯛꯄ ꯑꯃꯠꯇ ꯈꯟꯕ ꯇꯧꯗ ꯏꯔꯨ ꯑꯁꯤ ꯂꯨꯖꯔꯛꯄꯅꯤ꯫ ꯑꯗꯨꯒꯗꯤ ꯉꯥꯏꯍꯥꯛꯇꯪꯒꯤ ꯃꯇꯨꯡꯗ ꯃꯅꯤꯡ ꯊꯣꯡ ꯑꯁꯤꯗ ꯀꯅꯥꯒꯨꯝꯕ ꯃꯤꯁꯛ ꯑꯃ ꯏꯟꯗꯣꯟꯃꯦ ꯃꯈꯣꯏ ꯊꯪꯕ ꯁꯔꯨꯛ ꯑꯁꯣꯝꯁꯤꯗ ꯀꯅꯥꯒꯨꯝꯕ ꯃꯤꯁꯛ ꯑꯃ ꯂꯦꯞꯄꯒ ꯂꯩꯕꯒꯨꯝꯅ ꯃꯃꯤ ꯁꯥꯃꯤ ꯑꯣꯏꯅ ꯑꯩꯁꯤ ꯎꯔꯛꯄꯅꯤ꯫ ꯏꯟꯗꯣꯟꯃꯦ ꯃꯈꯣꯏꯒꯤ ꯆꯥꯛꯁꯪꯗꯒꯤ ꯊꯥꯟꯗꯣꯔꯛꯄ ꯃꯩꯉꯥꯜ ꯈꯔ ꯎꯔꯤꯕꯗꯣ, ꯃꯩꯉꯥꯜꯈꯔ ꯐꯪꯕ ꯃꯄꯥꯗꯨꯗ ꯅꯨꯄꯤ ꯃꯆꯥ ꯑꯃ ꯁꯨꯝꯗ꯭ꯔꯤꯡ ꯆꯨꯝꯅ ꯃꯈꯣꯏꯒꯤ ꯋꯥꯄꯜ ꯃꯔꯛ ꯑꯗꯣꯝꯗ ꯁꯨꯝꯗ꯭ꯔꯤꯡ ꯆꯨꯝꯅ ꯂꯦꯞꯄꯒ ꯂꯩꯕꯒꯨꯝꯅ ꯑꯩꯁꯤ ꯎꯔꯛꯄꯅꯤ꯫ ꯃꯗꯨꯗ ꯀꯔꯤꯅꯣ ꯍꯥꯏꯗꯅ ꯑꯩꯁꯦ ꯑꯃꯨꯛ ꯃꯨꯟꯅ ꯌꯦꯡꯁꯤꯜꯂꯨꯏ꯫ ꯑꯍꯥꯟꯕꯗ ꯎꯔꯨꯕ ꯃꯇꯝꯗ ꯀꯩꯁꯨ ꯊꯣꯏꯅ ꯋꯥꯈꯜꯗ ꯈꯜꯂꯨꯗꯦ꯫ ꯑꯗꯨꯕꯨ ꯅꯨꯄꯤ ꯃꯆꯥꯗ ꯋꯥꯄꯜ ꯃꯔꯛ ꯑꯗꯨꯗ ꯑꯃꯨꯛꯁꯨ ꯊꯧꯔꯤ ꯌꯥꯟꯕꯒꯨꯝꯅ ꯍꯥꯏꯐꯦꯠ ꯎꯔꯛꯄꯅꯤ꯫ ꯇꯥꯟꯖꯥꯗꯨꯗ ꯑꯩꯒꯤ ꯅꯨꯄꯤ ꯑꯁꯤꯁꯨ ꯈꯨꯖꯥꯝ ꯍꯥꯏꯗꯣꯛꯄ ꯊꯣꯛꯂꯛꯈꯤ꯫ ꯃꯗꯨꯗ ꯑꯩꯒꯤ ꯅꯨꯄꯤꯅ, "ꯀꯩꯗꯧꯕ ꯌꯥꯎꯔꯒꯦ? ꯋꯥꯄꯜ ꯃꯔꯛ ꯑꯗꯨꯗ ꯃꯨꯟꯅ ꯌꯦꯡꯂꯤꯕꯗꯣ?" ꯑꯩꯒꯤ ꯅꯨꯄꯤꯅ ꯑꯗꯨꯝꯅ ꯍꯦꯛ ꯍꯥꯏꯔꯛꯄ ꯃꯇꯝ ꯑꯗꯨꯗ ꯑꯩꯁꯦ ꯈꯪꯄ꯭ꯔꯦꯛ ꯈꯪꯂꯒ ꯑꯩꯒꯤ ꯅꯨꯄꯤꯗ, "ꯍꯩ, ꯋꯥꯄꯜ ꯃꯔꯛ ꯑꯁꯣꯝꯁꯤꯗ ꯏꯟꯗꯣꯟꯃꯦ ꯑꯃꯒꯤ ꯃꯆꯥꯅꯨꯄꯤꯗꯨꯒꯤ ꯊꯋꯥꯏꯃꯤꯗꯣ ꯑꯣꯏꯔꯕ꯭ꯔꯥ ꯈꯪꯗꯦ, ꯅꯨꯄꯤ ꯑꯃꯒꯤ ꯁꯑꯣꯡ ꯁꯥꯗꯥꯗ ꯊꯧꯔꯤ ꯌꯥꯟꯕꯒꯨꯝꯅ ꯂꯩꯔꯝꯃꯤ." ꯑꯩꯁꯦ ꯃꯥꯏ ꯂꯩꯊꯣꯛꯑꯒ ꯌꯦꯡꯂꯨꯕ ꯃꯇꯝꯗ ꯀꯅꯥꯒꯨꯝꯕ ꯑꯃꯠꯇꯁꯨ ꯂꯩꯔꯝꯗꯕꯅꯤ꯫ ꯇꯧꯔꯤꯕ ꯃꯑꯣꯡ ꯃꯇꯧꯁꯤꯡ ꯑꯗꯨꯗ ꯑꯩ ꯉꯛꯄꯅꯁꯨ ꯈꯝ ꯊꯦꯡꯂꯤ꯫ ꯑꯩꯒꯤ ꯅꯨꯄꯤꯅ ꯌꯦꯡꯕ ꯃꯇꯝꯗ ꯀꯅꯥꯒꯨꯝꯕ ꯑꯃꯠꯇꯁꯨ ꯎꯔꯛꯇ꯭ꯔꯦ꯫ ꯃꯗꯨꯗ ꯑꯩꯒꯤ ꯅꯨꯄꯤꯅ, "ꯑꯁꯤ ꯌꯥꯔꯦꯁꯤ, ꯋꯥꯊꯤ ꯋꯥꯔꯦꯝ, ꯂꯥꯎ ꯈꯔ ꯊꯨꯅ ꯆꯪꯉꯛꯑꯣ." "ꯍꯩ, ꯋꯥꯊꯤ ꯋꯥꯔꯦꯝ ꯇꯧꯕ ꯅꯠꯇꯦ, ꯍꯧꯖꯤꯛꯋꯥꯏꯗ ꯂꯩꯔꯝꯂꯤꯕꯅꯤ, ꯑꯗꯨꯒ ꯀꯗꯥꯏ ꯇꯥꯅ ꯆꯠꯂꯒ ꯃꯥꯡꯈ꯭ꯔꯕꯅꯣ ꯒ꯭ꯌꯥꯟ ꯃꯦꯟꯒ ꯑꯃꯠꯇ ꯇꯥꯗ꯭ꯔꯦ." ꯑꯩꯒꯤ ꯅꯨꯄꯤꯁꯨ ꯈꯔ ꯊꯨꯅ ꯆꯪꯂꯛꯑꯣ ꯍꯥꯏꯔꯝꯂꯕ ꯃꯇꯨꯡꯗ ꯃꯍꯥꯛꯁꯨ ꯑꯗꯨꯃꯛ ꯆꯪꯈ꯭ꯔꯦ꯫ ꯑꯩꯁꯨ ꯃꯁꯤꯗꯤ ꯃꯇꯥ ꯑꯃꯅꯤ ꯍꯥꯏꯔꯒ ꯄ꯭ꯔꯞ ꯂꯣꯏꯁꯤꯜꯂꯕꯅꯤ꯫ ꯑꯗꯨꯒ ꯑꯩꯁꯤ ꯂꯣꯏꯁꯤꯜꯂꯛꯄꯒꯤ ꯇꯩꯊꯣꯛꯄ ꯍꯧꯔꯛꯄ ꯃꯇꯝꯗ ꯃꯈꯣꯏꯒ ꯑꯩꯈꯣꯏꯒ ꯁꯝꯕꯜ ꯈꯥꯔꯤꯕ ꯀꯔꯛ ꯑꯁꯣꯝꯁꯤꯗ ꯀꯅꯥꯒꯨꯝꯕ ꯅꯨꯄꯤ ꯑꯃ ꯆꯞ ꯇꯤꯡꯅ ꯑꯃꯨꯛꯁꯨ ꯂꯦꯞꯂꯒ ꯂꯩꯔꯝꯃꯤ꯫ ꯍꯟꯗꯛꯃꯨꯛꯇꯤ ꯃꯇꯧ ꯑꯗꯨꯗ ꯑꯩꯁꯨ ꯏꯁꯥꯁꯦ ꯈꯪꯄ꯭ꯔꯦꯛ ꯈꯪꯉꯤ꯫ ꯀꯔꯤ ꯃꯇꯧꯅꯣ ꯍꯥꯏꯗꯅ ꯑꯩꯁꯨ ꯋꯥꯈꯜꯗ ꯈꯟꯕꯅꯤ꯫ ꯑꯩꯁꯦ ꯍꯟꯗꯛꯃꯨꯛꯇꯤ ꯈꯪꯂꯥꯎ ꯂꯥꯎꯈꯠꯂꯛꯄꯗꯨꯗ ꯑꯩꯒꯤ ꯅꯨꯄꯤꯅꯁꯨ ꯄ꯭ꯔꯞ ꯊꯣꯛꯂꯛꯑꯒ, "ꯀꯩꯗꯧꯔꯒꯦ, ꯉꯥꯎꯔꯕ꯭ꯔꯣ?" ꯍꯥꯏꯗꯨꯅ ꯍꯥꯏꯔꯛꯈꯤ꯫ ꯃꯗꯨꯗ ꯑꯩꯁꯨ ꯏꯁꯥꯁꯤ ꯏꯄꯥ ꯄꯥꯈꯠꯅ ꯑꯩꯒꯤ ꯅꯨꯄꯤꯗ, "ꯁꯤꯒꯤ ꯁꯝꯕꯜ ꯑꯁꯤꯗ ꯂꯩꯔꯝꯂꯤꯕꯅꯤ, ꯑꯗꯨꯒ ꯑꯃꯨꯛ ꯂꯩꯔꯝꯗ꯭ꯔꯦ." "ꯑꯁ ꯂꯥꯎꯁꯦ, ꯃꯤꯅ ꯎꯔꯒꯀꯣ ꯇꯥꯔꯒ ꯌꯥꯝꯅ ꯑꯉꯥꯎ ꯑꯐꯩ ꯃꯥꯟꯈ꯭ꯔꯅꯤ, ꯂꯥꯎ ꯈꯔ ꯊꯨꯅ ꯆꯪꯉꯛꯑꯣ." ꯑꯩꯁꯨ ꯑꯗꯨꯃꯛ ꯄ꯭ꯔꯞ ꯆꯪꯉꯤ꯫ ꯑꯩꯁꯨ ꯃꯤꯍꯨꯜ ꯑꯁꯤ ꯏꯆꯣꯡ ꯆꯣꯡꯉꯤꯕꯅꯤ꯫ ꯃꯗꯨꯗ ꯑꯩꯒꯤ ꯅꯨꯄꯤꯗ ꯑꯩꯅ ꯑꯁꯨꯝꯅ ꯍꯥꯏꯈꯤ, "ꯍꯩ, ꯐꯥꯒꯤ ꯅꯠꯇꯦ, ꯍꯧꯖꯤꯛꯀꯤꯗꯣ ꯇꯁꯦꯡꯅ ꯁꯤꯒꯤ ꯁꯝꯕꯜ ꯄꯔꯦꯡ ꯑꯁꯤꯗ ꯂꯩꯔꯝꯂꯤꯕꯅꯤ꯫ ꯑꯁ ꯈꯪꯗ꯭ꯔꯦꯗ, ꯏꯟꯗꯣꯟꯃꯦ ꯑꯃꯒꯤ ꯃꯆꯥꯅꯨꯄꯤ ꯂꯩꯈꯤꯗꯕꯁꯤ ꯇꯁꯦꯡꯅ ꯃꯍꯥꯛꯀꯤ ꯃꯊꯋꯥꯏꯁꯤꯅ ꯑꯉꯥꯡ ꯑꯁꯤꯒꯤ ꯑꯄꯥꯝꯕꯁꯦ ꯀꯔꯤꯒꯨꯝꯕ ꯑꯃꯗꯤ ꯂꯩꯔꯝꯒꯗꯕꯗꯤ ꯃꯥꯜꯂꯤꯗ." ꯏꯟꯗꯣꯟꯃꯦ ꯑꯃꯗ ꯍꯪꯕ ꯃꯇꯝꯗ ꯍꯟꯗꯛ ꯃꯔꯛ ꯑꯁꯤ ꯈꯔꯁꯨ ꯆꯥꯎ ꯊꯋꯥꯏꯕꯁꯤ ꯌꯥꯔꯛꯇꯦ ꯍꯥꯏ꯫ ꯈꯠꯅ ꯆꯩꯅꯕꯁꯨ ꯑꯃꯠꯇ ꯌꯥꯎꯈꯤꯗꯕ ꯃꯥꯜꯂꯤ꯫ ꯑꯗꯨ ꯈꯪꯗꯦ, ꯑꯉꯥꯡ ꯑꯁꯤꯁꯨ ꯂꯩꯁꯥꯕꯤ ꯐꯥꯔꯛꯑꯕꯅꯤ꯫ ꯃꯍꯥꯛꯀ ꯈꯪꯅ ꯆꯥꯟꯅꯕ ꯅꯨꯄꯥꯗꯨꯒ ꯈꯔ ꯅꯤꯡꯉꯥꯏ ꯁꯪꯗꯥꯅꯕ ꯇꯧꯕ ꯃꯇꯝꯗ ꯑꯉꯥꯡꯒꯤ ꯋꯥꯈꯜꯅꯤꯗꯅ ꯊꯧꯔꯤ ꯌꯥꯟꯒꯦ ꯍꯥꯏꯗꯅ ꯇꯧꯔꯒ ꯁꯤꯔꯤꯕ ꯖꯥꯠꯂꯥ? ꯑꯁ, ꯁꯨꯃꯥꯏꯅ ꯁꯨꯝ ꯇꯧꯔꯕꯗꯤ ꯑꯩꯗꯤ ꯑꯍꯤꯡꯒꯤ ꯃꯇꯝꯗꯁꯨ ꯃꯄꯥꯜ ꯏꯄꯥꯜ ꯑꯁꯦ ꯈꯔꯁꯨ ꯊꯣꯛꯏ꯫ ꯑꯣꯟꯊꯣꯛꯅꯗꯤ ꯍꯩꯅꯔꯣꯏꯗ꯭ꯔꯤꯗ꯫ ꯃꯈꯣꯏꯗ ꯆꯠꯀꯅꯤ ꯍꯥꯏꯕꯗꯣ ꯆꯠꯂꯒꯨꯝꯁꯤꯔꯥ? ꯍꯦꯔꯥ, ꯌꯨꯝꯊꯪꯅꯅ ꯂꯩꯔꯒ ꯆꯠꯇꯕ ꯌꯥꯔꯤꯕ꯭ꯔꯣ? ꯂꯩꯀꯥꯏꯒꯤ ꯃꯤꯑꯣꯏꯁꯤꯡꯅ ꯂꯥꯛꯄꯗꯨꯅ ꯂꯥꯛꯄ ꯑꯃꯅꯤ, ꯌꯨꯝꯊꯪꯅꯔꯒ ꯀꯣꯛ ꯆꯪꯗ꯭ꯔꯒꯗꯤ ꯅꯨꯡꯉꯥꯏꯔꯣꯏꯗ꯫ ꯏꯟꯗꯣꯟꯃꯦ ꯃꯁꯨ ꯑꯩꯈꯣꯏꯗꯕꯨ ꯁꯣꯟꯕꯅꯤ." "ꯍꯣꯏ ꯐꯔꯦꯁꯦ." ꯑꯁꯤ ꯍꯥꯏꯗꯅ ꯑꯩꯈꯣꯏꯁꯤ ꯆꯪꯅꯕ ꯇꯧꯔꯤ꯫ ꯆꯥꯛ ꯏꯁꯤꯡ ꯆꯥꯊꯣꯛꯄ ꯂꯣꯏꯁꯤꯜꯂꯕ ꯃꯇꯨꯡꯗ ꯏꯟꯗꯣꯟꯃꯦ ꯃꯈꯣꯏꯗ ꯑꯩꯈꯣꯏꯁꯤ ꯆꯠꯄꯅꯤ꯫ ꯏꯟꯗꯣꯟꯃꯦ ꯑꯃꯒꯤ ꯀꯥ ꯂꯩꯔꯤꯕ ꯃꯥꯏꯀꯩ ꯑꯁꯣꯝ ꯑꯁꯤꯗꯁꯨ ꯑꯍꯤꯡꯒꯤ ꯃꯇꯝꯗ ꯀꯅꯥꯒꯨꯝꯕ ꯑꯃꯅ ꯆꯠꯊꯣꯛ ꯈꯣꯠꯇꯣꯛꯄ ꯇꯧꯕꯒꯤ ꯃꯈꯣꯜ ꯌꯥꯝꯅ ꯇꯥꯏ ꯍꯥꯏꯗꯅ ꯏꯟꯗꯣꯟꯃꯦ ꯑꯃꯅꯁꯨ ꯍꯥꯏꯔꯛꯈꯤ꯫ ꯃꯗꯨ ꯈꯛꯇꯁꯨ ꯅꯠꯇꯅ ꯃꯆꯥꯅꯨꯄꯤꯅ ꯂꯩꯔꯝꯕ ꯀꯥ ꯑꯁꯤ ꯀꯅꯥꯒꯨꯝꯕ ꯃꯤꯑꯣꯏ ꯑꯃ ꯂꯩꯕꯒꯨꯝꯅ ꯑꯍꯤꯡ ꯈꯨꯗꯤꯡꯒꯤ ꯁꯨꯠ ꯂꯥꯎꯅ ꯀꯞꯄꯒꯨꯝꯅ ꯃꯈꯣꯜ ꯈꯔꯁꯨ ꯇꯥꯏ ꯍꯥꯏꯗꯅ ꯏꯟꯗꯣꯟꯃꯦ ꯑꯃꯅ ꯍꯥꯏꯔꯛꯈꯤ꯫ ꯃꯁꯤꯒꯤ ꯃꯇꯨꯡꯗ ꯑꯩꯈꯣꯏꯁꯨ ꯅꯣꯡꯃꯒꯤ ꯏꯟꯗꯣꯟꯃꯦ ꯑꯃꯒꯤ ꯃꯆꯥꯅꯨꯄꯤꯁꯤꯒꯤ ꯃꯍꯥꯛꯅ ꯍꯥꯟꯅ ꯇꯨꯝꯂꯝꯕ ꯀꯥ ꯑꯁꯤ ꯇꯝꯅꯩ ꯍꯥꯏꯗꯅ ꯏꯟꯗꯣꯟꯃꯦ ꯑꯃꯅ ꯍꯥꯏꯔꯛꯈꯤ꯫ ꯑꯩꯈꯣꯏꯁꯨ ꯀꯩꯗꯧꯕ ꯌꯥꯎꯔꯒꯦ ꯍꯥꯏꯗꯅ ꯅꯨꯃꯤꯠ ꯑꯃꯗꯤ ꯑꯍꯤꯡ ꯑꯃ ꯂꯦꯛꯂꯨꯏ꯫ ꯑꯩꯁꯦ ꯈꯣꯡꯁꯨ ꯍꯥꯝꯅꯤꯡꯂꯛꯏ ꯍꯥꯏꯗꯅ ꯌꯨꯝꯗꯒꯤ ꯍꯥꯝꯂꯛꯄꯅꯤ꯫ ꯑꯍꯤꯡꯒꯤ ꯃꯇꯝ ꯑꯗꯨꯗ ꯑꯩꯁꯦ ꯈꯣꯡꯁꯨ ꯌꯥꯝꯅ ꯀꯟꯅ ꯍꯥꯝꯅꯤꯡꯂꯛꯏ꯫ ꯂꯩꯀꯥꯏꯒꯤ ꯏꯃꯥꯟꯅꯕ ꯔꯥꯍꯨꯜ ꯀꯧꯕ ꯑꯃꯁꯨ ꯂꯩ꯫ ꯂꯩꯀꯥꯏꯒꯤ ꯏꯃꯥꯟꯅꯕ ꯔꯥꯍꯨꯜ ꯑꯁꯤꯅ, "ꯑꯁ, ꯅꯪꯒꯤ ꯈꯣꯡ ꯑꯁꯤꯁꯨ ꯌꯥꯝꯅ ꯍꯥꯝꯅꯤꯡꯈ꯭ꯔꯕ ꯄꯣꯠꯅꯤ꯫
ꯑꯁ ꯏꯇꯥꯎ ꯌꯥꯗ ꯇꯧꯔꯤꯕꯅꯤꯕ ꯍꯥꯏꯐꯦꯠꯇꯪ ꯑꯩꯈꯣꯏꯗ ꯍꯥꯝꯕ ꯆꯠꯂꯨꯁꯤ ꯂꯥꯎꯕ ꯅꯪꯅ ꯌꯥꯝꯅ ꯍꯥꯝꯅꯤꯡꯂꯒꯅ ꯏꯟꯗꯣꯟ ꯃꯦꯝ ꯍꯣꯏꯒꯤ ꯂꯦꯇ꯭ꯔꯤꯟ ꯑꯁꯤꯗ ꯀꯣꯛ ꯍꯥꯝꯂꯣ ꯌꯥꯝꯅ ꯀꯤꯕ꯭ꯔꯣ ꯌꯥꯝꯅ ꯀꯤꯕꯩ ꯋꯥꯕꯨꯗꯤ ꯅꯠꯇꯦ ꯅꯪꯅꯗꯤ ꯈꯪꯗ꯭ꯔꯤꯕ ꯍꯟꯗꯛ ꯃꯔꯛ ꯇꯧꯔꯛꯏꯕ ꯊꯧꯗꯣꯛ ꯃꯌꯥꯝꯁꯤꯡ ꯑꯁꯤ ꯑꯣ ꯌꯥꯔꯦ ꯌꯥꯔꯦ ꯑꯁꯨꯛ ꯂꯩꯔꯤꯕ ꯑꯩꯈꯣꯏ ꯃꯌꯥꯝ ꯂꯩꯔꯤꯕ ꯑꯁꯤ ꯃꯄꯥꯜꯗ ꯇꯨꯝꯕ ꯅꯠꯇꯦ ꯏꯟꯗꯣꯟ ꯃꯦꯝ ꯍꯣꯏꯒꯤ ꯌꯨꯝ ꯑꯁꯤꯁꯨ ꯑꯗꯨꯝ ꯆꯥꯎꯏ ꯃꯅꯨꯡꯗ ꯆꯪꯁꯤꯜꯂꯒ ꯇꯨꯝꯕꯅꯤ ꯆꯠꯂꯣ ꯂꯦꯇ꯭ꯔꯤꯟꯗ ꯉꯥꯏꯍꯥꯛ ꯊꯣꯛꯑꯒ ꯍꯥꯝꯒꯦꯒ ꯍꯥꯝꯃꯨꯔꯣ ꯏꯃꯥꯟꯅꯕ ꯔꯥꯍꯨꯜ ꯑꯁꯤꯁꯨ ꯊꯣꯛꯁꯦ ꯍꯥꯏꯕ ꯌꯥꯔꯛꯇꯕꯗꯨꯗ ꯑꯩꯁꯦ ꯑꯗꯨꯃꯛ ꯄ꯭ꯔꯞ ꯄ꯭ꯔꯞ ꯊꯣꯛꯄꯅꯤ ꯑꯩꯁꯨ ꯈꯣꯡ ꯍꯥꯝꯅꯤꯡꯕꯒꯤ ꯃꯌꯥꯏꯅ ꯀꯤꯕꯒ ꯑꯃꯠꯇ ꯈꯪꯗꯅ ꯑꯩꯁꯦ ꯑꯗꯨꯃꯛ ꯂꯥꯛꯄꯅꯤ ꯃꯅꯤꯡ ꯊꯣꯡꯂꯣꯝꯗ ꯋꯥꯄꯜ ꯍꯧꯔꯤꯕ ꯃꯥꯏꯀꯩ ꯑꯁꯣꯝ ꯑꯗꯨꯒ ꯈꯔ ꯈꯖꯤꯛꯇꯤ ꯅꯛꯅꯔꯦ ꯑꯩꯁꯨ ꯈꯣꯡ ꯑꯁꯤ ꯌꯥꯝꯅ ꯀꯟꯅ ꯍꯥꯝꯂꯤꯉꯩ ꯃꯇꯝ ꯑꯗꯨꯗ ꯋꯥꯄꯜ ꯊꯪꯕ ꯃꯥꯏꯀꯩ ꯑꯁꯣꯝꯗ ꯋꯥꯄꯜ ꯑꯁꯤ ꯍꯦꯛꯇ ꯌꯥꯟꯊꯠꯄꯒꯨꯝꯅ ꯃꯈꯣꯜ ꯈꯔꯁꯨ ꯇꯥꯔꯛꯄꯅꯤ ꯇꯥꯔꯛꯏꯕ ꯃꯈꯣꯜ ꯃꯌꯥꯝꯁꯤꯡ ꯑꯗꯨꯗ ꯑꯩꯁꯤ ꯏꯁꯥꯁꯤ ꯉꯛꯁꯦ ꯍꯥꯏꯐꯦꯠ ꯂꯩꯊꯣꯛꯂꯒ ꯋꯥꯄꯜ ꯂꯣꯝꯗ ꯌꯦꯡꯉꯤ ꯋꯥꯄꯜ ꯂꯣꯝ ꯑꯗꯨꯗ ꯀꯅꯥꯒꯨꯝꯕ ꯑꯃꯅ ꯃꯨꯔꯨꯝ ꯃꯨꯔꯨꯝ ꯁꯣꯜꯂꯒ ꯋꯥꯄꯜ ꯄꯔꯦꯡ ꯂꯩꯔꯤꯕ ꯃꯥꯏꯀꯩ ꯑꯁꯣꯝ ꯑꯗꯨꯗ ꯆꯠꯄꯒꯨꯝꯅ ꯃꯈꯣꯜ ꯈꯔꯁꯨ ꯇꯥꯔꯛꯄꯅꯤ ꯁꯣꯏꯗ꯭ꯔꯦ ꯃꯁꯤ ꯁꯣꯏꯗꯅ ꯇꯝꯅꯕ ꯑꯣꯏꯒꯅꯤꯗ ꯑꯁ ꯂꯦꯇ꯭ꯔꯤꯟ ꯑꯁꯤꯗꯒꯤ ꯑꯩꯅ ꯊꯣꯛꯀꯅꯤ ꯈꯟꯕꯁꯤ ꯃꯊꯥ ꯑꯣꯟꯊꯣꯛꯅ ꯁꯥꯈ꯭ꯔꯦꯗ ꯍꯥꯏꯔꯒ ꯑꯩꯁꯤ ꯂꯩꯔꯤꯉꯩ ꯃꯇꯝꯗ ꯂꯦꯇ꯭ꯔꯤꯟ ꯑꯁꯤꯒꯤ ꯊꯣꯡ ꯑꯗꯨ ꯀꯣꯛ ꯀꯣꯛ ꯂꯥꯎꯅ ꯊꯤꯜꯂꯛꯂꯤ ꯑꯩꯁꯨ ꯏꯃꯥꯟꯅꯕ ꯔꯥꯍꯨꯜ ꯊꯣꯛꯂꯛꯑꯕ꯭ꯔꯥ ꯈꯜꯂꯒ ꯋꯥꯈꯜꯗꯁꯨ ꯈꯔꯁꯨ ꯆꯥꯛꯊꯣꯛꯂꯤ ꯑꯗꯨꯒ ꯔꯥꯍꯨꯜꯗ ꯑꯩꯅ ꯚꯥꯏ ꯍꯣꯏ ꯊꯣꯛꯂꯛꯑꯒꯦ ꯍꯥꯏꯗꯅ ꯑꯩꯁꯤ ꯆꯣꯔꯣꯟ ꯃꯌꯥꯝ ꯑꯃ ꯂꯣꯜꯂꯤ ꯂꯦꯇ꯭ꯔꯤꯟꯒꯤ ꯊꯣꯡ ꯑꯗꯨ ꯍꯥꯡꯗꯣꯛꯇꯨꯅ ꯑꯩꯁꯦ ꯄ꯭ꯔꯞ ꯄ꯭ꯔꯞ ꯊꯣꯛꯂꯨꯕ ꯃꯇꯝꯗ ꯀꯅꯥꯒꯨꯝꯕ ꯑꯃꯠꯇꯁꯨ ꯂꯩꯔꯝꯗꯦ ꯑꯩꯒꯤ ꯏꯁꯥꯁꯤ ꯏꯉꯛꯉꯛꯂꯤ ꯇꯧꯔꯤꯕ ꯃꯑꯣꯡ ꯃꯇꯧꯁꯤꯡ ꯑꯗꯨꯗ ꯀꯔꯤꯅꯣ ꯍꯥꯏꯗꯅ ꯋꯥꯈꯜꯗꯁꯨ ꯈꯜꯂꯒ ꯑꯩꯁꯤ ꯏꯁꯥꯗ ꯈꯔ ꯈꯖꯤꯛꯁꯨ ꯀꯤꯕ ꯐꯥꯎꯔꯛꯇꯨꯅ ꯑꯩꯁꯦ ꯄ꯭ꯔꯞ ꯄ꯭ꯔꯞ ꯆꯪꯁꯤꯜꯂꯛꯄꯅꯤ ꯑꯗꯨꯕꯨ ꯑꯩꯒꯤ ꯇꯨꯡ ꯊꯪꯕ ꯁꯔꯨꯛ ꯑꯁꯣꯝꯁꯤꯗ ꯀꯅꯥꯒꯨꯝꯕ ꯃꯤꯁꯛ ꯑꯃꯅ ꯈꯨꯕꯥꯛ ꯈꯨꯔꯒ ꯑꯩꯁꯦ ꯑꯩꯒꯤ ꯃꯤꯡ ꯑꯁꯤ ꯀꯧꯔꯒ ꯂꯥꯛꯄꯒꯨꯝꯅꯁꯨ ꯇꯧꯏ ꯀꯅꯥꯅꯣ ꯍꯥꯏꯗꯅ ꯑꯩꯁꯦ ꯃꯥꯏ ꯍꯥꯏꯐꯦꯠ ꯂꯩꯊꯣꯛꯂꯒ ꯌꯦꯡꯂꯨꯕꯅꯤ ꯑꯗꯨꯒꯗꯤ ꯏꯟꯗꯣꯟ ꯃꯦꯝꯃꯒꯤ ꯃꯆꯥꯅꯨꯄꯤꯁꯦ ꯃꯉꯛꯁꯝꯗ ꯊꯧꯔꯤ ꯌꯥꯜꯂꯒ ꯑꯩꯒꯤ ꯏꯅꯥꯛꯇ ꯈꯔ ꯅꯛꯁꯤꯟꯅ ꯂꯩꯔꯝꯃꯤ ꯃꯗꯨꯒꯤ ꯃꯑꯣꯡ ꯃꯇꯧꯁꯤꯡ ꯑꯗꯨꯗ ꯑꯩꯒꯤ ꯏꯁꯥꯁꯤ ꯌꯥꯝꯅ ꯀꯟꯅ ꯂꯥꯎꯔꯒ ꯑꯗꯨꯃꯛ ꯂꯦꯛꯊꯈ꯭ꯔꯕꯅꯤ ꯑꯩꯅ ꯋꯥꯈꯜ ꯇꯥꯔꯛꯄ ꯃꯇꯝꯗ ꯑꯃꯥꯏꯕ ꯑꯃꯅ ꯇꯧꯔꯒ ꯑꯩꯁꯤ ꯌꯦꯡꯂꯝꯃꯤ ꯏꯟꯗꯣꯟ ꯃꯦꯝꯃꯁꯨ ꯑꯩꯒꯤ ꯅꯥꯛꯇ ꯂꯥꯛꯑꯒ ꯋꯥꯔꯤꯁꯤꯡ ꯑꯗꯨ ꯍꯪꯂꯝꯃꯤ ꯃꯗꯨꯗ ꯑꯩꯅ ꯏꯟꯗꯣꯟ ꯑꯩꯁꯨ ꯉꯁꯥꯏ ꯊꯣꯛꯈꯤꯕ ꯋꯥꯔꯤ ꯃꯌꯥꯝꯁꯤꯡ ꯑꯗꯨ ꯇꯁꯦꯡꯅ ꯑꯩꯁꯤ ꯏꯕꯦꯝꯃꯁꯤ ꯍꯤꯡꯂꯤꯉꯩ ꯃꯇꯝꯗꯒꯤ ꯍꯧꯅ ꯑꯩꯁꯤ ꯈꯔ ꯈꯖꯤꯛꯇꯤ ꯀꯤꯕꯗꯤ ꯐꯥꯎꯔꯕꯅꯤ ꯑꯗꯨꯕꯨ ꯏꯟꯗꯣꯟ ꯍꯣꯏꯗ ꯇꯝꯁꯤꯔꯥ ꯈꯜꯂꯤ ꯑꯗꯨꯕꯨ ꯏꯟꯗꯣꯟ ꯍꯣꯏꯅ ꯁꯦꯔꯥꯟꯅꯕ ꯋꯥꯈꯜ ꯈꯟꯈꯤꯗ꯭ꯔꯥ ꯍꯥꯏꯔꯒ ꯑꯩꯁꯤ ꯇꯝꯗꯤ ꯇꯝꯅꯤꯡ ꯇꯝꯕꯒ ꯑꯃꯠꯇ ꯉꯝꯗ꯭ꯔꯕꯅꯤ ꯏꯟꯗꯣꯟ ꯃꯦꯝꯃꯅꯁꯨ ꯑꯁꯨꯝꯅ ꯍꯥꯏꯔꯛꯈꯤ ꯍꯟꯗꯛ ꯃꯔꯛ ꯑꯁꯤ ꯈꯪꯗꯦ ꯒ꯭ꯌꯥꯟ ꯃꯦꯟꯒ ꯑꯃꯠꯇ ꯇꯥꯗ꯭ꯔꯦ ꯃꯍꯥꯛꯅ ꯂꯩꯈꯤꯗꯕꯒꯤ ꯃꯔꯝ ꯑꯁꯤꯁꯨ ꯑꯩꯈꯣꯏꯗ ꯑꯃꯠꯇꯁꯨ ꯅꯣꯡꯃꯇ ꯈꯪꯍꯜꯂꯝꯗꯦ ꯑꯗꯨꯒ ꯃꯍꯥꯛꯀꯤ ꯀꯥꯁꯤꯁꯨ ꯑꯩꯅ ꯃꯥꯏꯕꯤ ꯑꯃꯅꯤ ꯍꯥꯏꯖꯔꯒꯁꯨ ꯍꯧꯖꯤꯛꯇꯤ ꯁꯥꯔꯥꯙꯥ ꯀꯔꯃ ꯃꯅꯨꯡꯅꯤ ꯂꯣꯏꯁꯤꯟꯕꯁꯤꯁꯨ ꯈꯔ ꯈꯖꯤꯛꯇꯤ ꯋꯥꯒꯗꯧꯔꯤ ꯁꯥꯔꯥꯙꯥ ꯀꯔꯝ ꯑꯁꯤ ꯂꯣꯏꯁꯤꯜꯂꯕ ꯃꯇꯝꯗ ꯐꯖꯅ ꯏꯪꯅ ꯇꯞꯅ ꯃꯍꯥꯛꯀꯤ ꯊꯋꯥꯏ ꯑꯁꯤꯅ ꯁꯥꯟꯇꯤ ꯑꯣꯏꯅ ꯂꯩꯅꯕꯒꯤꯗꯃꯛꯇ ꯀꯩꯅꯣ ꯈꯔ ꯂꯥꯏ ꯇꯤꯟ ꯈꯨꯔꯨꯝ ꯊꯣꯛꯇꯕꯁꯨ ꯌꯥꯔꯣꯏꯗꯧꯔꯤ ꯑꯁꯤ ꯍꯥꯏꯔꯒ ꯏꯟꯗꯣꯟ ꯃꯦꯝ ꯑꯗꯣ ꯃꯍꯥꯛꯀꯤ ꯃꯆꯥꯅꯨꯄꯤ ꯑꯗꯨꯒꯤ ꯃꯃꯤꯡ ꯀꯧꯔꯒ ꯀꯞꯄꯛꯏ ꯇꯁꯦꯡꯅ ꯍꯥꯏꯔꯕꯗ ꯏꯟꯗꯣꯟ ꯃꯦꯝꯃꯒꯤ ꯃꯇꯧ ꯑꯁꯤ ꯑꯩꯈꯣꯏꯁꯨ ꯌꯦꯡꯕ ꯉꯝꯗꯦ ꯅꯨꯃꯤꯠ ꯈꯔꯅꯤ ꯂꯩꯔꯕ ꯃꯇꯨꯡꯗ ꯁꯣꯔꯥꯠ ꯑꯁꯤꯁꯨ ꯌꯧꯁꯤꯜꯂꯛꯂꯤ ꯁꯣꯔꯥꯠꯀꯤ ꯀꯩꯅꯣ ꯁꯤꯟꯕ ꯂꯥꯡꯕ ꯀꯩꯅꯣ ꯈꯔ ꯇꯧꯔꯕ ꯃꯇꯝꯗ ꯑꯩꯈꯣꯏꯁꯨ ꯌꯥꯝꯅ ꯋꯥꯅ ꯍꯣꯠꯅꯗꯨꯅ ꯁꯣꯔꯥꯠ ꯑꯁꯤꯁꯨ ꯂꯣꯏꯁꯤꯜꯂꯤ ꯑꯗꯨꯕꯨ ꯁꯣꯔꯥꯠ ꯂꯣꯏꯈ꯭ꯔꯕꯁꯨ ꯏꯟꯗꯣꯟ ꯃꯦꯝꯃꯒꯤ ꯃꯆꯥꯅꯨꯄꯤꯒꯤ ꯃꯊꯋꯥꯏꯁꯤ ꯇꯝꯅꯕꯗꯤ ꯑꯗꯨꯃꯛ ꯍꯜꯂꯝꯗꯦ ꯃꯈꯣꯏꯒꯤ ꯌꯨꯝ ꯑꯁꯤꯁꯨ ꯂꯩꯕ ꯉꯝꯗꯦ ꯍꯥꯏꯗꯅ ꯃꯔꯤ ꯃꯇꯥꯒꯤ ꯃꯤꯑꯣꯏꯁꯤꯡ ꯀꯧꯔꯒ ꯄꯨꯂꯞ ꯄꯨꯟꯅ ꯂꯩꯃꯤꯟꯅꯩ ꯏꯟꯗꯣꯟ ꯃꯦꯝ ꯑꯁꯤꯁꯨ ꯃꯥꯏꯕꯤ ꯑꯣꯏꯖꯔꯒꯁꯨ ꯃꯍꯥꯛꯀꯤ ꯃꯁꯥꯗ ꯂꯥꯏ ꯇꯤꯟꯒꯤ ꯀꯩꯅꯣ ꯈꯔ ꯇꯧꯕ ꯈꯔꯈꯛ ꯍꯩꯖꯕꯒꯤ ꯋꯥꯅꯤ ꯑꯁꯤꯒꯨꯝꯕ ꯊꯋꯥꯏ ꯂꯣꯏꯁꯤꯟꯕꯁꯤꯗꯤ ꯈꯔ ꯈꯖꯤꯛꯇꯤ ꯅꯨꯡꯉꯥꯏꯇꯦ ꯍꯥꯏꯗꯅ ꯏꯟꯗꯣꯟ ꯃꯦꯝꯃꯅꯁꯨ ꯍꯥꯏꯔꯛꯂꯝꯃꯤ ꯑꯩꯈꯣꯏꯗ ꯂꯥꯏꯒꯤ ꯇꯤꯟꯒꯤ ꯀꯩꯅꯣ ꯈꯔ ꯈꯨꯔꯝ ꯊꯣꯛꯅꯕ ꯏꯟꯗꯣꯟ ꯃꯦꯝꯃꯅꯁꯨ ꯍꯥꯏꯔꯛꯄꯅꯤ ꯃꯗꯨꯗ ꯑꯩꯅꯁꯨ ꯏꯟꯗꯣꯟ ꯃꯦꯝꯃ ꯃꯥꯏꯕ ꯑꯃ ꯊꯤꯔꯒ ꯑꯃꯨꯛꯇꯪꯗ ꯌꯦꯡꯊꯣꯛꯄꯅ ꯐꯕ꯭ꯔꯥ ꯏꯟꯗꯣꯟꯅꯁꯨ ꯂꯣꯏꯁꯤꯟꯕ ꯅꯨꯡꯉꯥꯏꯇꯦ ꯍꯥꯏꯔꯕꯅꯤꯅ ꯃꯥꯏꯕ ꯑꯃ ꯀꯧꯔꯒ ꯌꯦꯡꯍꯜꯂꯁꯤ ꯍꯥꯏꯗꯅ ꯑꯩꯈꯣꯏꯁꯦ ꯃꯥꯏꯕ ꯑꯃ ꯀꯧꯔꯒ ꯌꯦꯡꯍꯜꯂꯤ ꯅꯨꯄꯤ ꯃꯆꯥꯗꯨꯅ ꯂꯩꯔꯝꯕ ꯀꯥꯗꯨꯁꯨ ꯊꯨꯒꯥꯏꯔꯣ ꯑꯗꯨꯒ ꯀꯥꯁꯤ ꯏꯅꯧ ꯅꯧꯅ ꯑꯃꯨꯛ ꯁꯥꯔꯣ ꯍꯥꯏꯗꯅ ꯑꯩꯈꯣꯏ ꯃꯌꯥꯝ ꯆꯪꯗꯨꯅ ꯊꯨꯒꯥꯏꯔꯤ ꯏꯟꯗꯣꯟ ꯃꯦꯝꯃꯁꯨ ꯃꯆꯥꯅꯨꯄꯤꯅ ꯂꯩꯔꯝꯕ ꯀꯥꯗꯨ ꯊꯨꯒꯥꯏꯕ ꯃꯇꯝꯗ ꯌꯥꯝꯅ ꯀꯞꯄꯤ ꯑꯗꯨꯕꯨ ꯑꯩꯈꯣꯏ ꯃꯌꯥꯝ ꯆꯪꯗꯨꯅ ꯊꯦꯝꯂꯕꯅꯤ ꯋꯥꯄꯜ ꯊꯪꯕ ꯁꯔꯨꯛ ꯑꯗꯣꯝꯗ ꯃꯥꯏꯕꯗꯨꯅꯁꯨ ꯆꯠꯂꯒ ꯂꯥꯏꯒꯤ ꯇꯤꯟꯒꯤ ꯀꯩꯅꯣ ꯈꯔ ꯇꯧꯔꯕ ꯃꯇꯝꯗ ꯍꯥꯟꯅ ꯇꯧꯔꯝꯕ ꯄꯨꯝꯅꯃꯛꯁꯤꯡ ꯑꯗꯨ ꯀꯩꯁꯨ ꯊꯣꯏꯗꯣꯛꯄ ꯑꯃꯠꯇꯁꯨ ꯇꯧꯔꯛꯈꯤꯗ꯭ꯔꯦ ꯑꯩꯈꯣꯏꯁꯨ ꯊꯕꯛ ꯆꯠꯊꯣꯛ ꯈꯣꯠꯇꯣꯛꯄ ꯃꯇꯝꯗ ꯌꯥꯝꯅ ꯅꯨꯡꯉꯥꯏꯕ ꯍꯥꯏꯕꯗꯨ ꯑꯣꯏꯔꯦ ꯇꯧꯕꯇꯕꯨ ꯅꯨꯄꯤ ꯃꯆꯥꯗꯣ ꯈꯔꯁꯨ ꯒ꯭ꯌꯥꯟ ꯇꯥꯕꯅꯤ ꯃꯍꯥꯛꯅ ꯑꯗꯨꯝꯅ ꯂꯩꯈꯤꯗꯕꯗꯨꯃꯗꯤ ꯑꯩꯈꯣꯏꯁꯤ ꯌꯥꯝꯅ ꯅꯨꯡꯉꯥꯏꯇꯦ ꯑꯗꯨꯕꯨ ꯃꯍꯥꯛꯀꯤ ꯁꯥꯔꯥꯙꯥ ꯀꯔꯃ ꯃꯅꯨꯡꯗ ꯌꯥꯝꯅ ꯇꯝꯅꯈꯤꯕꯗꯣ ꯃꯗꯨꯒꯤ ꯈꯜꯂꯒꯗꯤ ꯑꯩꯈꯣꯏꯁꯤ ꯆꯠꯊꯣꯛ ꯈꯣꯠꯇꯣꯛꯄ ꯃꯇꯝꯗ ꯈꯔ ꯈꯖꯤꯛꯇꯤ ꯈꯨꯗꯣꯡ ꯆꯥꯈꯤꯗꯕꯅꯤ ꯑꯗꯨꯕꯨ ꯍꯧꯖꯤꯛꯇꯤ ꯃꯈꯣꯏꯒꯤ ꯏꯃꯨꯡ ꯃꯅꯨꯡ ꯑꯁꯤꯁꯨ ꯏꯟꯗꯣꯟ ꯃꯦꯝ ꯑꯗꯨ ꯑꯍꯜꯒꯤ ꯃꯇꯝꯁꯨ ꯑꯣꯏꯁꯤꯜꯂꯛꯂꯤ
Masanupaadusu private oja ama oiraga mahaksu matu masa thiraga nungaina laibudi laire. Adubu marak-marakta nongthin nomangba matamda makoigi wapal marak asom sida yana khada hek tholaga misa naruba tarabadi aina mamang thaktu ukiba mitam ado madugi mataukum hekta aigi mit asida masya marangum bahusik sodama uduna lai. Adubu kasu thoidokpadi amatadi tawrakhidre makoi su nungaina adumak lai aikoi su adum nungaina lairi. Wari se matang asida loisinjare. Wari asi nungaibirabadi like amadi subscribe share tawbiramo haiduna aizari. Aduga amana adom-adom isada thokpa asengba wari sing laibiragadi aikoina pithokjariba WhatsApp number asida thabiraknaba nisingchari. Phare mayam adudi ngasigidi matang asida losinjarabanina mathanggi warida mohana thengnarasi. Ima laibakna yai phare.